Matik mangam leitraba phajaba pumba manglabso pokning lekol amada sajakhiba dharmagi phura makhongda iratuna buthongnigadra pap niyomlaba miyoi mapokta punsigi tenjei lisingna maikei thongna koisilakpa mangam sandraba khongthangna kanabu lamjel tana ninglaso mafam amasung matamna lamna inthokpiraktuna pamda khunkiba korigi amotpa pukhamdo sengdokpabu ngamkidra chamdunabu kokidra wahang oinadi lehauragani nongthi nongmangba numidang malim taibangpal asina maikeinabu phizet oirakpa nongmuna maning tamlakpa sana leibaki konungni haina sana konungbu kaubani konunggi lengdaba mani mukta oina ngalamba magi maithongna mi watlaba ningthem sangaiduda madom tarak nganbadi thakta thokliba mathot karakpa thajana leimaidi thaduna nganbagum aduk taruba punsi mahing amadagi madom lelakpa adusu makhong makhut thawai haksang punsillaga karamna buhainagani adumakpo manung kanba magi masatna ngasi suningthem sangaida madom anam kallaga khangli magi oiba aningbana kana amabo magi awabada chingsinde magi oiba apambana kanabu saruk yahande pumnamak khangba ngamlabaso lapna leihobi siroi chingdolda madom leisa tamduna khoimo mana sakhap thoina chingsang napomda khongdoi hulakpabu ngairibi magi lili budi uningbana ngauri bahusagom ngasiso nawbana magi cha isingidamak lengakle rex laklami adobo ngasiso marei tawduna magi manung kanba machatna ngamki ningthem sangai gi upul karaba library aduda mathanta tarak leplaga upul kaba lairik ama satlaga lauthoklaga yengi lairik tugi mamangda taru tharami lehaw leirin thibada meraba nokfet tawramlaga lairik tugi amotpado chimbala phu kamlaga paklakliba upul singdo lauthokna bohone leiriba table adomda changsilaga mayek thokpa stand duda yungliba candle paringdo chukhat ke haina lighter duhek paikhatpaga thongzildagi nawbana kaurei yambo look sembal loire asi hana losinbiro chukhat ke honaramba lighter pocket ta tapna hapchinkre pairamba lairik table da tapna thamlamlaga ani du tungda mangda thorakle pak sauraba chaksangduda thariba dining table duda ningthisana semlaba magi lok chaurba ningthem sangai hangi ubada mahusadi mana chakhumda changaklabadi manaising hobe chelaga makeup amata mathanta tarak luk manakta famde adubu ngasidi tapna changsilaklaga mathanta phammi nawba sungha yenglamlaga paring paliba thoknawdugi ngoruna parda singdo changsilaga hangdui hairi mathaudo tawna house arrest matam loredi nanai sing lakani yambo yamungi khutchabi nanai khra sanakhai bungoda nekla thamlabani phi maktabu sure yamungdi pungseng hek singdaba yade do sak makta thongle hawiga hawtiga nganam nammiga manam chiliga laikol maktabu sengle motli mote chai saide wap et khraba yambungni ningthem sangai sida nathanda leigani khallubada sanakhai bungodi hawjukte hawna pipi guli sem sakhrabani meraba sukni mana konungdagi lapna leirabaso mayambana mahakpudi kaidonungde thoklaga thamloi adu makputam mangamdraba mahakna wari duda momon nokla minok tamluba yadabana chanabaduda yengle makum khomliba singdo mathang tapna hangdui amamam to oina sum hangdurakpada ngari thakta morok kahalaga iromba amu hangdokpada chamtakna thongba iru kamba hawai amu hangdokpadana magi thawai mathil sangom sana ado mapop ka henda nang launa thongba mathangi mathilda mayek thokpa angauba makhumna kupliba tengota fat hangdui mathop naibasi ama tarak yawrami meraba nawbada khangeng yingli nupa du suhana na yinglaga lerambadai nokmi tori telephone taraktuna chithi loba lakpiyo hairakpadai numilai tharakpado khulda ngyak chacharubani yamungna khwaidagi pamjaba mathil hana khallaga charasanu na luksem badhap charamani wahid matek ama taramlaga thoina loksiludre
ꯆꯥꯛꯇꯃꯤ ꯇꯥꯔꯝꯕ ꯃꯤꯠꯌꯦꯡꯗꯣ ꯊꯩꯗꯣꯛꯂꯒ ꯃꯊꯨꯞ ꯅꯥꯏꯕ ꯆꯦꯗꯣ ꯄ꯭ꯔꯞ ꯐꯥꯛꯇꯣꯛꯏ꯫ ꯑꯋꯥꯕ ꯋꯥꯔꯦꯡ ꯂꯦꯡꯂꯝꯗꯦ, ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯄ ꯈꯣꯟꯊꯣꯛꯀꯨꯝꯅ ꯋꯥꯍꯩꯒꯤ ꯃꯌꯦꯛ ꯈꯨꯗꯤꯡ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯅꯥꯀꯣꯡꯗ ꯅꯣꯛꯂꯒ ꯇꯥꯔꯛꯏ꯫ ꯏꯪꯕ꯭ꯔꯣ ꯌꯥꯝꯕꯨꯡ? ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯏꯪꯂꯤ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯍꯧꯕ ꯎꯆꯥꯟ ꯄꯥꯝꯕꯤꯗꯣ ꯈꯪꯉꯤꯗꯅ? ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯉꯥꯏꯔꯝꯕꯗꯣ꯫ ꯃꯥꯗꯤ ꯑꯇꯩ ꯎꯄꯥꯜꯁꯤꯡꯒꯨꯝ ꯂꯤꯔꯤ ꯈꯣꯏꯔꯤꯗꯦ꯫ ꯃꯥꯅ ꯍꯨꯝꯊꯔꯛꯄ ꯁꯥꯎꯝꯗ ꯁꯨꯃꯥꯡꯗ ꯍꯧꯕ ꯂꯩꯍꯥꯎꯗꯣ ꯑꯃꯠꯇ ꯈꯥꯛꯇꯅ ꯀꯦꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯨꯄꯤꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯝ ꯃꯇꯝ ꯌꯧꯔꯛꯂꯕꯗꯤ ꯎꯟꯁꯨ ꯇꯥꯔꯛꯂꯅꯤ꯫ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯠꯇ ꯈꯥꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗ ꯊꯥꯕ ꯀꯣꯕꯤ ꯃꯁꯣꯏ ꯈꯔꯁꯨ ꯍꯥꯞꯈꯤꯕꯅꯤ꯫ ꯌꯥꯝꯕꯨꯡꯒꯤ ꯂꯣꯛ ꯍꯧꯕꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯊꯣꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯆꯤꯡꯒꯤ ꯂꯩꯍꯥꯎꯗ ꯍꯧꯕ ꯑꯦꯟꯁꯥꯡꯗꯤ ꯌꯥꯝꯅ ꯍꯥꯎꯕꯅꯤ꯫ ꯍꯩꯅꯗ꯭ꯔꯕꯁꯨ ꯆꯥꯔꯒꯇꯪ ꯌꯦꯡꯕꯤꯌꯨ, ꯃꯍꯥꯎꯗꯣ ꯌꯥꯝꯕꯨꯡ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠꯇꯪ ꯂꯨꯛꯇꯨꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯦ ꯃꯩꯇꯩ ꯕꯣꯔꯤꯒ ꯊꯥꯎ ꯉꯧꯔꯒ ꯊꯣꯡꯂꯒ ꯃꯊꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯑꯊꯣꯠꯄ ꯀꯣꯕꯤ ꯃꯁꯣꯏꯗꯣ, ꯃꯗꯨꯕꯨ ꯌꯦꯡꯂꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯅ ꯄꯥꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯩ꯫ ꯑꯃꯨꯛꯁꯨ ꯆꯤꯡꯅꯩ ꯋꯥꯈꯜꯗ꯫ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯃꯇꯝꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯣ, ꯃꯇꯝꯗꯨꯅ ꯄꯨꯔꯛꯈꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ꯫ ꯑꯍꯥꯟꯕ ꯎꯕꯗ ꯈꯟꯈꯤ, ꯀꯅꯥꯒꯤ ꯃꯆꯥ ꯄꯥꯈꯪꯅꯣ, ꯅꯨꯡꯁꯤ ꯔꯥꯁꯤ ꯆꯦꯟꯗꯦꯗꯀꯣ꯫ ꯅꯨꯄꯥꯗꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛꯇꯪ ꯊꯣꯛꯅ ꯅꯣꯛꯊꯣꯛꯂꯨꯏ꯫ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯈꯨꯠꯃꯛꯅ ꯏꯔꯛꯄ ꯋꯥꯍꯩ ꯄꯔꯦꯡꯗꯨꯅ ꯊꯃꯣꯏꯕꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯍꯜꯂꯤꯕ꯫ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯅ ꯅꯃꯥꯡꯗ ꯁꯅꯥ ꯑꯣꯏꯅ ꯂꯦꯞꯂꯁꯨ, ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯅ ꯅꯤꯡꯁꯪꯒꯤ ꯀꯆꯪ ꯑꯣꯏꯔꯝꯕꯅ ꯆꯤꯡꯅꯕꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤ꯫ ꯑꯩꯒꯤ ꯁꯦꯡꯂꯕ ꯂꯩꯇꯣꯜꯅ ꯃꯩꯇꯩ ꯅꯪꯒꯤ ꯅꯔꯣꯜ ꯂꯣꯜꯂꯕꯁꯨ ꯑꯩꯕꯨ ꯀꯅꯥꯅ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕꯤꯒꯅꯤ? ꯍꯥꯏꯅꯤꯡꯕꯗꯤ ꯀꯌꯥꯅꯤ, ꯇꯝꯅꯤꯡꯕꯁꯨ ꯂꯤꯁꯤꯡꯅꯤ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯒ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝꯗꯣ, ꯃꯗꯨꯕꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯒ ꯆꯤꯡꯗ ꯄꯣꯛꯄꯤ ꯑꯩꯒꯤ ꯏꯌꯦꯛꯇ ꯃꯤꯠꯌꯦꯡꯁꯤꯅ ꯌꯦꯡꯂꯨꯕꯗ ꯄꯥꯝꯂꯛꯏ ꯀꯔꯤꯒꯨꯝꯕꯗ꯫ ꯈꯨꯟꯒꯤ ꯍꯔꯥꯎꯕꯅ ꯂꯥꯛꯄꯗ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯌꯦꯡꯂꯛꯄ꯫ ꯈꯟꯖꯤꯜꯂꯨꯕꯗ ꯑꯋꯥꯕ ꯋꯥꯔꯤꯅꯤ, ꯋꯥꯍꯩꯅꯤ, ꯋꯥꯈꯜꯕꯨ ꯂꯨꯝꯊꯍꯟꯕ꯫ ꯁꯦꯃꯥꯏꯗꯨ ꯉꯥꯏꯍꯥꯛ ꯁꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯅꯥꯎꯕ ꯂꯦꯞꯂꯝꯗ꯭ꯔꯦ꯫ ꯑꯄꯥꯕ ꯑꯉꯧꯕ ꯄꯔꯗꯥꯔꯁꯤꯡꯗꯨꯅ ꯃꯥꯂꯪꯒꯤ ꯆꯥꯍꯨꯝꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯍꯣꯡꯗꯣꯛꯂꯤꯕꯗꯣ ꯃꯉꯥꯏꯔꯝꯂꯤ꯫ ꯅꯤꯡꯊꯦꯝ ꯁꯪꯒꯥꯏꯒꯤ ꯋꯥꯡꯂꯕ ꯗꯂꯥꯟꯗꯨꯗ ꯄꯥꯜꯂꯤꯕ ꯃꯅꯤꯡ ꯇꯝꯂꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯄꯔꯦꯡꯗꯣ ꯌꯦꯡꯂꯨꯔꯒ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯥꯕꯨ ꯉꯥꯏꯔꯝꯒꯗ꯭ꯔꯥ ꯈꯪꯅꯤꯡꯂꯛꯏ꯫ ꯉꯥꯏꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯃꯥꯕꯨ ꯉꯥꯏꯔꯣꯏ ꯍꯥꯏꯔꯛꯂꯕꯗꯤ ꯈꯟꯗꯨꯅ ꯃꯩꯔꯥꯕ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯝꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯀꯨꯝꯍꯩꯅ ꯅꯛꯁꯤꯜꯂꯛꯄꯗ ꯆꯔꯆꯇ ꯆꯠꯂꯒ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯅ ꯖꯒꯣꯏ ꯇꯝꯗꯨꯅ ꯏꯁꯩ ꯇꯝꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯀꯅꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯆꯤꯂꯣꯛꯅꯕ ꯎꯔꯒ ꯅꯪꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯪꯅ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯞꯂꯒ ꯏꯁꯣꯔꯕꯨ ꯁꯥꯈꯤ ꯊꯝꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯆꯠꯅꯕꯤ ꯑꯃꯗꯤ ꯙꯔꯃꯅ ꯑꯩꯒꯤ ꯅꯤꯡꯕꯕꯨ ꯊꯨꯒꯥꯏꯔꯕꯁꯨ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯤꯕꯅ ꯌꯥꯝꯕꯨꯡꯅꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯑꯃꯨꯛ ꯋꯥꯔꯧꯕꯒꯤ ꯋꯥꯍꯩ, ꯉꯥꯏꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯃꯇꯪꯗꯤ ꯃꯐꯝꯗꯒꯤ ꯇꯥꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕ ꯅꯨꯄꯤꯁꯤꯅ ꯄꯥꯛ ꯍꯦꯛ ꯍꯥꯏꯗꯦ꯫ ꯑꯔꯣꯏꯕ ꯄꯟꯗꯨꯞꯇ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯃꯤꯜꯒꯤ ꯈꯣꯡꯖꯦꯜꯗꯣ ꯌꯥꯡꯈꯠꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯁꯪꯒꯥꯏꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯕ ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯣ? ꯃꯅꯨꯡ ꯀꯟꯕ ꯅꯪꯒꯤ ꯅꯆꯠꯅ ꯅꯗꯣꯝ ꯆꯠꯈ꯭ꯔꯕ ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯂꯦꯞꯂꯒ ꯑꯩꯒꯤ ꯎꯈ꯭ꯔꯨꯜ ꯃꯥꯏꯀꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯂꯛꯄ ꯉꯝꯒꯅꯤ? ꯅꯪꯒꯤ ꯄꯨꯔꯥ ꯗꯂꯥꯟꯗꯒꯤ ꯁꯤꯔꯣꯏ ꯆꯤꯡꯁꯥꯡ ꯎꯔꯕꯁꯨ ꯑꯩꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯒꯤ ꯅꯪꯕꯨ ꯎꯕ ꯐꯪꯗꯤꯌꯦ꯫ ꯑꯁꯨꯝ ꯑꯔꯥꯟ, ꯐꯖꯕ ꯊꯤꯕ, ꯙꯔꯃꯒꯤ ꯃꯤꯠꯌꯦꯡ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ
ꯅꯪꯒꯤ ꯑꯅꯝ ꯀꯟꯕ ꯅꯇꯧ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯤꯡꯂꯤꯕ ꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯃꯥꯅ ꯆꯤꯝꯕꯥꯜ ꯃꯁꯤ ꯂꯦꯡꯗꯕ ꯑꯁꯤꯅ ꯁꯥꯒꯠꯆꯕ ꯑꯁꯥ ꯃꯥꯡꯊꯔꯛꯂꯦ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯅꯛꯅꯅꯤꯡꯂꯕꯁꯨ ꯃꯅꯥꯛꯇ ꯈꯣꯡꯐꯝ ꯂꯨꯔꯕ ꯃꯍꯥꯛꯅ ꯃꯆꯤ ꯈꯖꯤꯛꯇꯪ ꯂꯦꯡꯂꯨꯕꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯝꯕ ꯉꯝꯗꯕꯅ ꯉꯁꯤꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯇꯃꯛ ꯅꯤꯡꯁꯤꯡꯂꯒ ꯆꯦꯗꯨ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯅꯥꯏꯅ ꯊꯨꯞꯆꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯆꯤꯟꯕ ꯊꯧꯒꯥꯏꯒꯤꯅ ꯗꯤꯍꯦ ꯃꯥꯕꯨ ꯃꯊꯧꯗꯒꯤ ꯄꯣꯊꯥꯍꯟꯗ꯭ꯔꯕꯁꯨ ꯃꯨꯁꯤ ꯃꯨꯁꯤ ꯄꯥꯜꯂꯨꯕ ꯊꯃꯣꯏ ꯃꯥꯅ ꯌꯩꯀꯥꯏꯔꯛꯄꯗ ꯑꯆꯤꯛꯄ ꯃꯇꯝ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯕꯗꯤ ꯉꯝꯂꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯅ ꯄꯤꯕ ꯃꯩꯆꯥꯛꯇꯤ ꯃꯩ ꯀꯧꯕ ꯂꯥꯏ ꯐꯥꯎꯕꯅ ꯏꯀꯥꯏꯖꯕ ꯆꯩꯅꯥꯅꯤ ꯑꯩꯅ ꯅꯤꯡꯂꯨꯕ ꯀꯅꯥ ꯑꯃꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯉꯝꯂꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯌꯥꯎꯔꯝꯂꯣꯏ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯝꯕ ꯈꯣꯡꯐꯝꯁꯨ ꯉꯁꯤꯗꯤ ꯏꯆꯦꯠ ꯆꯦꯠꯂꯛꯇ꯭ꯔꯦ ꯃꯤꯠꯃꯥꯡꯗ ꯇꯔꯪ ꯇꯔꯪ ꯎꯔꯤ ꯃꯀꯣꯛꯇ ꯏꯅꯐꯤ ꯀꯨꯞꯂꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯕꯤ ꯃꯍꯥꯛꯇꯣ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅꯁꯨ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯙꯔꯃ ꯑꯃꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯑꯀꯟꯕ ꯂꯝꯆꯠꯄꯨ ꯌꯥꯅꯤꯡꯗꯦ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯆꯠꯅꯕꯤꯁꯤꯗ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯕꯨ ꯌꯥꯅꯤꯡꯗꯦ ꯃꯩꯋꯥꯏꯔꯛꯄ ꯃꯩꯆꯥꯛꯅ ꯑꯁꯤꯛꯄ ꯊꯤꯔꯛꯄꯗ ꯉꯁꯤꯗꯤ ꯎꯈ꯭ꯔꯨꯜꯗ ꯂꯦꯞꯂꯔꯦ ꯃꯥ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕꯅ ꯃꯃꯥ ꯃꯆꯜꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯃꯤ ꯀꯌꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯁꯪꯅꯈ꯭ꯔꯕ ꯇꯝꯗ ꯃꯗꯣꯝ ꯇꯔꯛ ꯇꯔꯛ ꯁꯨꯃꯥꯡ ꯃꯆꯤꯗ ꯆꯠꯂꯤ ꯆꯤꯡꯃꯥꯏꯗꯒꯤ ꯍꯨꯝꯊꯔꯛꯄ ꯑꯏꯪꯕꯗꯣ ꯉꯥꯛꯊꯣꯛꯅꯕ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯕ ꯑꯊꯥꯕ ꯍꯥꯎꯐꯤ ꯑꯃꯁꯨ ꯇꯥꯁꯤꯜꯂꯒ ꯏꯜꯂꯤ ꯋꯥ ꯌꯥꯝ ꯉꯥꯡꯂꯤꯉꯩ ꯃꯅꯤꯡ ꯈꯣꯝꯃꯧꯕ ꯑꯋꯣꯟꯗꯣ ꯆꯠꯂꯒꯦ ꯈꯟꯅ ꯊꯣꯔꯛꯄꯗ ꯎꯔꯦ ꯁꯨꯃꯥꯡ ꯃꯆꯤꯗ ꯃꯈꯨꯠ ꯑꯅꯤ ꯇꯨꯡꯗ ꯄꯨꯜꯂꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤꯕꯗꯣ ꯃꯇꯧꯗꯣ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀꯧꯏ ꯍꯣ ꯑꯃꯩ ꯌꯦꯡꯂꯛꯏ ꯇꯍꯥ ꯇꯍꯥ ꯈꯣꯟꯖꯦꯜꯗꯨꯗ ꯀꯩꯅꯣ ꯑꯋꯣꯟ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯅꯪꯗꯤ ꯍꯜꯂꯝꯗ꯭ꯔꯤꯅ ꯀꯥꯆꯪꯕꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯅꯦ ꯊꯦꯡꯂꯦ ꯀꯅꯥꯕꯨ ꯊꯦꯡꯂꯟꯒꯦ ꯍꯥꯏꯅ ꯌꯨꯝꯗ ꯆꯠꯀꯦ ꯊꯣꯛꯄꯅꯤꯅꯦ ꯊꯦꯡꯅ ꯂꯩꯒꯅꯣ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯒꯦ ꯅꯈꯣꯏ ꯑꯃꯩꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯑꯩꯁꯨ ꯃꯥꯁꯦ ꯎꯅꯅꯤꯡꯕꯅꯤ ꯊꯕꯛ ꯂꯩꯔꯤ ꯍꯥꯏꯅ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯕꯅꯤꯗ ꯑꯩꯈꯣꯏ ꯑꯃꯩꯅ ꯀꯥꯆꯪꯕꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤꯀꯣ ꯑꯃꯩ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯈ꯭ꯔꯒ ꯀꯥꯆꯪꯕꯨ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯑꯃꯩꯅ ꯌꯥꯒꯅꯨꯀꯣ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ ꯂꯤꯌꯣꯗꯣ ꯑꯋꯣꯟꯁꯨ ꯉꯥꯏꯍꯥꯛ ꯅꯣꯛꯂꯨꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯅꯣꯛꯇꯨ ꯁꯠ ꯍꯟꯖꯤꯜꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯃꯩ ꯀꯔꯤ ꯋꯥꯈꯜ ꯈꯟꯕ꯭ꯔꯥ ꯂꯤꯌꯣ ꯅꯣꯛꯄꯗꯣ ꯈꯪꯍꯤꯟ ꯍꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯊꯣꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯁꯨꯝ ꯏꯝꯐꯥꯜꯒꯤ ꯏꯔꯥꯡ ꯃꯌꯥꯝꯁꯤꯗ ꯃꯊꯥ ꯈꯔ ꯁꯥꯕ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨꯗ ꯏꯄꯥꯅ ꯀꯣꯅꯨꯡ ꯆꯠꯄꯗ ꯄꯥꯎ ꯄꯨꯔꯛꯇꯨꯅ ꯑꯩꯕꯨ ꯇꯝꯕꯅꯦ ꯑꯩꯕꯨ ꯑꯄꯪꯕꯤꯅꯦ ꯎꯈ꯭ꯔꯨꯜꯗꯒꯤ ꯍꯦꯟꯗꯦ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯅꯦ ꯑꯩꯕꯨ ꯅꯪ ꯄꯪꯉꯤ ꯍꯥꯏꯈ꯭ꯔꯤꯕꯅꯦ ꯑꯋꯣꯟ ꯅꯨꯡꯉꯥꯏꯇꯦ ꯂꯤꯌꯣꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯒ ꯂꯦꯜꯂꯛꯄꯅꯤ ꯂꯤꯌꯣꯅ ꯏꯝꯐꯥꯜ ꯆꯠꯈ꯭ꯔꯤꯉꯩ ꯊꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯦꯛ ꯇꯧꯔꯝꯕ ꯂꯤꯌꯣ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯆꯦꯜꯂꯛꯇꯨꯅ ꯑꯃꯩ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯣꯏꯅꯕ ꯏꯄꯪ ꯄꯪꯅ ꯆꯝꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯤꯌꯣꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯎꯕ ꯉꯝꯗ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯋꯥꯒꯅꯨꯀꯣ ꯑꯃꯩ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯅꯪꯅ ꯅꯨꯡꯁꯤꯕ ꯀꯅꯥꯒ ꯍꯔꯥꯎꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯔꯤꯒꯤ ꯋꯥꯒꯦꯔꯥ ꯂꯤꯌꯣ ꯌꯦꯡꯂꯛꯇꯦ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯏ ꯃꯥꯁꯨ ꯀꯔꯤ ꯈꯪꯗꯅꯤ ꯑꯋꯣꯟꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯥ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ ꯂꯥꯛꯑꯣꯅꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯏꯄꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ ꯅꯈꯣꯏꯗ ꯂꯩꯈ꯭ꯔꯕꯗꯤ ꯏꯄꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯥꯏꯕꯗꯨ ꯀꯔꯤꯒꯤ ꯀꯥꯎꯕ꯭ꯔꯥ ꯑꯩꯅ ꯑꯃꯩꯕꯨ ꯅꯨꯡꯁꯤꯕ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯑꯃꯩꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯅ ꯂꯦꯟꯕ꯭ꯔꯥ ꯀꯥꯆꯪꯒꯤꯗꯃꯛ ꯋꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ꯭ꯔꯥꯅꯦ ꯅꯨꯡꯁꯤꯔꯗꯤ ꯀꯔꯤꯒꯤ ꯅꯨꯄꯥ ꯑꯗꯨꯛ ꯊꯣꯛꯇꯕꯅꯣ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯪꯒꯤꯗꯃꯛ ꯂꯩꯕꯤꯌꯨ ꯍꯥꯏꯌꯣꯅꯦ ꯍꯧꯖꯤꯛꯇ ꯅꯨꯄꯥꯗꯣ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯋꯥꯍꯩꯗꯨꯅ ꯃꯥꯕꯨ ꯑꯣꯠꯂ ꯃꯥꯜꯂꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯃꯤꯅꯣꯛ ꯑꯃ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤꯔꯨꯕ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕꯗ ꯄꯦꯟꯊꯣꯛꯄꯁꯨ ꯍꯩꯒꯗꯕꯅꯤ
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯝꯒꯤ ꯄꯥꯈꯪ ꯑꯣꯏꯔꯝꯂꯒ ꯃꯥꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯊꯧꯅꯥ ꯐꯨꯗꯣꯛꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯣꯟ ꯆꯤꯡꯃꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯄꯨ ꯇꯝꯒꯤ ꯃꯤꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯈꯟꯕꯒꯦ ꯆꯤꯝꯕꯥꯜꯗ ꯈꯛꯇꯅꯤ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯃꯗꯨꯒꯤ ꯈꯦꯟꯅꯕꯅ ꯑꯃꯅ ꯑꯃꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯅꯕꯅꯤ ꯅꯨꯡꯁꯤꯔꯕꯗꯤ ꯂꯣꯏꯔꯦ ꯖꯥꯠ ꯃꯥꯟꯅꯔꯒ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯒꯦꯔꯥ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯇꯝꯊꯣꯛꯇꯨꯅ ꯏꯅꯧ ꯅꯧꯕ ꯏꯁꯝ ꯁꯝꯕ ꯃꯥꯒꯤ ꯀꯣꯛꯇ ꯇꯥꯏꯅꯐꯝ ꯑꯣꯏꯅꯤꯡꯗꯦ ꯃꯥꯁꯨ ꯑꯋꯟꯕ ꯅꯨꯡꯁꯤ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤ ꯃꯔꯝꯁꯤꯅ ꯍꯥꯏꯔꯛꯏ ꯋꯥꯅ ꯅꯣꯛꯊꯣꯛꯂꯗꯨꯅ ꯑꯉꯥꯡ ꯅꯪꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯌꯥꯝ ꯈꯪꯂꯕꯒꯨꯝ ꯉꯥꯡꯒꯅꯨ ꯂꯥꯛꯑꯣ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯕꯤꯒꯦ ꯅꯪ ꯂꯩꯁꯥ ꯐꯥꯔꯕꯅꯤ ꯑꯁꯨꯝꯅ ꯊꯦꯡꯕ ꯐꯥꯎ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯀꯅꯨ ꯑꯋꯟ ꯃꯔꯩ ꯌꯦꯠꯂꯨꯗ꯭ꯔꯦ ꯃꯥꯡ ꯊꯥꯈꯤꯕ ꯂꯤꯌꯣꯒꯤ ꯇꯨꯡ ꯇꯠꯇꯨ ꯇꯠꯇꯨ ꯏꯅꯔꯛꯏ ꯇꯨꯡꯗꯒꯤ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯩ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯤ ꯂꯤꯌꯣꯅ ꯑꯃꯨꯛ ꯇꯥꯡꯅ ꯇꯥꯡꯅ ꯅꯣꯛꯂꯛꯄꯗ ꯑꯋꯟꯃꯪ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ ꯑꯍꯤꯡ ꯃꯥꯒꯤ ꯈꯣꯡꯊꯥꯡꯅ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯕꯅ ꯃꯌꯦꯛ ꯊꯣꯛꯇ꯭ꯔꯕ ꯑꯍꯤꯡ ꯑꯗꯣ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯌꯦꯡꯒꯤ ꯃꯤꯀꯞꯁꯤꯗ ꯀꯔꯝꯕ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯄꯨꯔꯛꯅꯕ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯣꯠꯅꯔꯤꯕ ꯀꯌꯥꯅ ꯃꯥꯒꯤ ꯉꯝꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯆꯦꯜꯂꯤ ꯀꯣꯅꯨꯡꯗꯒꯤꯁꯨ ꯂꯥꯞꯂꯕ ꯃꯄꯨꯔꯣꯏꯕꯗꯒꯤꯁꯨ ꯂꯥꯞꯂꯕ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯗꯟꯗꯤꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯗꯟꯗꯤ ꯑꯃ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯋꯥꯈꯜꯅ ꯂꯥꯝꯗꯨꯅ ꯈꯜꯂꯨꯗꯦ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯃꯊꯟꯇ ꯇꯔꯛ ꯇꯔꯛ ꯋꯥꯈꯜ ꯈꯜꯂꯒ ꯐꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯗꯒꯤ ꯁꯥꯍꯨꯝ ꯅꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯥꯍꯨꯝꯗꯨꯗ ꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯇꯨꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯀꯅꯥꯅꯁꯨ ꯃꯐꯝꯁꯤꯗ ꯆꯪꯂꯒ ꯀꯨꯁꯤ ꯇꯧꯕ ꯉꯝꯂꯣꯏ ꯈꯜꯂꯨꯕꯗꯣ ꯃꯥ ꯃꯅꯥꯎꯕꯨꯗꯤ ꯀꯥꯎꯔꯨꯔꯦ ꯁꯛꯇꯝꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯕꯣꯏ ꯃꯆꯦꯗ ꯎꯕꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯈꯜꯂꯤ ꯐꯥꯖꯤꯜꯂꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯂꯩꯕꯥꯛ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯜꯂꯝꯃꯒ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯋꯥꯕꯗꯣ ꯂꯣꯠꯁꯤꯜꯂꯤ ꯅꯨꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯤꯔꯣꯠꯀꯨꯝꯅ ꯈꯟꯒꯅꯨ ꯀꯣꯅꯨꯡꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯂꯥꯟꯗꯣ ꯑꯩ ꯌꯥꯎꯕ ꯄꯥꯝꯗꯕꯒꯤ ꯂꯩꯕꯅꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯂꯥꯟꯗꯨꯒꯤ ꯃꯩ ꯆꯨꯈꯠꯂꯝꯕꯁꯤ ꯏꯆꯦ ꯅꯠꯇꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯅ ꯕꯤꯛꯇꯤꯝ ꯁꯥꯔꯒ ꯂꯩꯈꯤꯅꯤ ꯏꯆꯦꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯆꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯦꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯁꯤ ꯕꯣꯏꯕꯨ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯅꯪꯒꯤ ꯊꯣꯛꯄ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯃꯇꯥꯡꯁꯤꯗ ꯊꯧꯅꯥ ꯐꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯌꯥꯎꯁꯤꯜꯂꯤꯁꯦ ꯅꯪꯕꯨ ꯊꯕꯛ ꯂꯩꯇꯕ꯭ꯔꯥ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯈꯣꯏꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ ꯏꯆꯦ ꯑꯣꯏꯔꯝꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯤꯁꯦ ꯕꯣꯏ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛꯇꯪ ꯇꯞꯊꯔꯛꯏ ꯀꯩꯗꯧꯒꯤ ꯏꯆꯦ ꯅꯪꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯁꯨ ꯂꯩꯌꯨꯕ ꯅꯪꯒꯤ ꯂꯤꯂꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯔꯒ ꯂꯥꯟꯗꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯁꯨꯝꯃꯛ ꯂꯩꯍꯟꯕꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯁꯅꯥꯅ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯗꯨꯛ ꯊꯤꯅ ꯂꯥꯛꯅꯗꯨꯅ ꯍꯥꯠꯀꯦ ꯐꯥꯎꯕ ꯍꯣꯠꯅꯔꯝꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯗꯣꯛꯂꯒ ꯅꯈꯨꯠ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯂꯣꯏꯔꯕ ꯈꯨꯃꯟꯁꯤꯡꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯥꯊꯤꯅ ꯅꯪꯅ ꯍꯥꯏꯕꯇ ꯌꯥꯗꯨꯅ ꯂꯩꯔꯕ ꯅꯪꯕꯨ ꯃꯃꯥ ꯑꯃꯀꯨꯝ ꯌꯦꯡꯂꯤꯕ ꯃꯩꯔꯥꯕꯕꯨ ꯀꯔꯤꯒꯤ ꯍꯟꯖꯤꯟꯅ ꯑꯋꯥꯕ ꯄꯤꯕꯅꯣ ꯇꯣꯛꯂꯁꯤꯕ ꯏꯆꯦ ꯑꯩ ꯆꯣꯛꯊꯔꯦ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯑꯩ ꯆꯣꯛꯊꯔꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯃꯁꯤꯗ ꯅꯪꯕꯨ ꯆꯤꯡꯁꯤꯟꯈꯤꯕ ꯂꯩꯇꯦ ꯅꯪꯒꯤ ꯍꯤꯡꯐꯝ ꯊꯣꯛꯄ ꯍꯤꯡꯉꯣ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯇꯥꯡꯀꯛꯇ ꯃꯁꯣꯡ ꯐꯟꯒꯅꯨ ꯄꯛꯆꯗꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯃꯛꯅ ꯐꯥꯎ ꯃꯥꯕꯨ ꯌꯦꯡꯂꯨꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯕꯣꯏ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯀꯥꯏꯔꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯨꯟꯁꯤ ꯑꯁꯤꯅꯗꯤ ꯀꯅꯥ ꯑꯃꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯗꯦ ꯑꯩꯒꯤ ꯑꯍꯦꯟꯕ ꯂꯝꯆꯠꯅ ꯀꯅꯥ ꯑꯃꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯟꯈꯤꯗꯦ ꯑꯩꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯁꯤꯅ ꯏꯆꯦꯒꯨꯝ ꯍꯨꯔꯥꯟ ꯂꯅꯥꯗ ꯃꯤꯒꯤ ꯃꯌꯨꯝ ꯆꯪꯂꯒ ꯑꯍꯦꯟꯕ ꯅꯤꯁꯥ ꯊꯝꯖꯤꯜꯂꯒ ꯃꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯈꯤꯗꯦ ꯑꯔꯣꯏꯕ ꯋꯥꯍꯩ ꯄꯔꯦꯡꯗꯨꯗ ꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯋꯥꯐꯝꯗꯨꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯌꯨꯝꯐꯝ ꯂꯩꯇꯕ ꯋꯥ ꯑꯩꯉꯣꯟꯗ ꯉꯥꯡꯒꯅꯨ ꯕꯣꯏꯁꯨ ꯃꯆꯦꯗ ꯌꯦꯡꯂꯛꯏ ꯃꯥꯅ ꯈꯪꯉꯤ ꯃꯆꯦꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯅꯨꯡꯁꯤ ꯁꯥꯎꯅꯤꯡꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯇꯧꯗꯕ ꯊꯕꯛꯁꯨ ꯏꯔꯥꯜꯅꯤ ꯈꯜꯂꯨꯁꯤꯔꯣ ꯇꯧꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯌꯨꯝꯐꯝ ꯂꯩꯇꯕ ꯋꯥꯗꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯉꯥꯡꯒꯅꯨ ꯑꯩꯕꯨ ꯑꯗꯨꯛ ꯄꯪꯕ ꯃꯤ ꯑꯣꯏꯅꯁꯨ ꯎꯒꯅꯨ ꯑꯩ ꯈꯛꯇꯔꯥ ꯅꯤꯡꯁꯦꯟꯒꯤ ꯌꯦꯛꯅꯕꯕꯣ
Wahayduda boy thazaba anigi marakta wakhaldu ingaw ngawna masedi yengi. Ningsengi yeknabado aidara haiba wahayduda tholakliba machegi khontoktuna thaudokse machegi khut yaudre haiba mayek sengna khangali. Oiba yaba kanano khallinge ahingda handuna lakpa ISTV radio pauda hairibado mayek sengna tari. Drug ka mari leinaba case masamakna mediagi thongda maral yasaraba manaw ibungo. Ming oina panjarabada Moirangthem chabo public ki hiaudagi hojik phauba dandi pidana house arrest tawduna thamliba si mahaki pakhum amadi movement da ahom karisu leitabana hayeng court puthoklaga magi mathakta henba sentence pirugani hairi loina na lebaki maming leiraba masak thoklaba sana konongi mioi amana asigumba ayan thinglaba nisha asibo loina duna miyamgi mayokta maru oina inkhalakliban harol singi mayokta lebliba si laibak thibani hainaso NCB official Rex Kabangan mana makhatana fongdorakli. Nakong da tariba wahayduna mikap tubo pungchik chianli. Boy kutum china taduna upayleta mamit ushilaga lepi. Asimak yaurakani khaludaba nungsi ikhang khangawdaba tariba pawtuda machi lengamdaba thamoyado machi khasatang lengaklaga machasakna yokcharakpa manawgidamak awaba mihulla machonglei. Sandorakpa pauduna maram oinaga otlaba thawai kayagi manungda Robert leitafom khangdaba terrace mathaktuda leplaga lei. Tanjaduda ahingda lona khumani bungtamna lakpa nupa ado Robert ki manaw changaktuna leplare. Mani Nagaramda leiba ningsengi yumda driver oina leiba nupa aduni. Nupa ado ubada Robert sor tamna hontharaga nakalda leiriba envelope to tapai khatlaga pirei. Se Nangi tikeni. Leirugadaba yumdugi addressuni. Check manasi yaubani. Walaga ingonda pauloro. Nupadu kirup changsilaklaga envelope to lawi. Robert makok tapna illaga nupadu bu chalo haingi ingit tawi. Tung halaga chatkrabada mathanda tarak lefhaure. Mabo ki chirolda machalgi ningaida. Lokha ki komsida kakhat pangamda putharaba mahakna. Pumna magpuning singluraga pirang ihorei. Angam tanba matawduda sthazadana soikiba khongthangda shathina sokhallaba maruf adubu ningsinglaga jimbalda tapna soli nang aibunga uko meraba